ngarang chahi hoba numit ki numidangda Lilong da thokiba laibaktiba Thoudok Adugidamak Nungaitaba Fongdokladuna drug lalonbada maming leiraba hanasu warning tawkraba MD Hassan Koba Miwoi asi phaba matamda mafam adugi miyam thomjilaktuna khutlaising munnaba hotnarakpadagi thokibani haina aina thingkraba lalholup RPF na Fongdorakli Loop asigi Assistant Secretary Publicity Bangkimna khudek piduna press ta thadurakpa cherol asina makata na hai Aikhoigi leibak amasung miyambu drug ka mari leinaba singdagi ngakthoknanaba amasung India gi drug ki policy asi thengnanaba RPF na ingkumja 1994 gi July 3 ta semkiba Special Task Force ki thaudang ama oina ngarang numidang pung 9 lum taba matamda drug lalonbada maming leiraba amasung Party na mamangda warning tawkraba MD Hassan Koba Leikhidaba MD Habiburgi macha Lilong Chingjawda leiba Miwoi asi faba matamda mafam madugi Miwoi sing aduna thomjillaktuna pairiba khutlaising munnanaba hotnarakpa matamda ahanbada nongmai matol nongthakta onkhatlaga kaptuna mayam changlaktanaba hotnaki masi faubada henjillakpadagi Paraba mi adu Thoudok lamlaga isa kanjanaba haiduna chenthorappada aikhoigi Miwoi sing tamna nongmai kapsilakpa horaki hairi RPF ki miyam da khut thadaba haiba policy asigi matung inna ingkumja 1992 gi August ki 12 Lilong da aikoi gi marup sing faduna purakpada aikoi gi marup sing khara nanthokuna chelaki aduga mamal yamlaba party gi mioi ama laikide matamadu party ki policy gi matung inna furakpa aduda khut phauba hankide Thoudok asigi matungdagi di asigumba Thoudok thoklakpada defensive measures launaba party ki oina standing order SO ama thamki Standing order asigi matung ina ngarang January amagi numidangda Lilong da thokiba Thoudok aduda masa ngakthok chanaba nongmai kaplakkiba adu tamna nongmai kapki masung mafam adudagi nanthokuna chenthoraki hairi makhoina tonglakpa gypsy sing mafam adugi miyamna mai thaba horaki maina chakpa matamda gypsy da yauba nongmai maru 40 mm grenade amadi 60 mm mortar shell sing adu pokhai ki haraduna MD Hassan Fabagi Thoudok asida Leikhidaba amasung sokpa panba yaukhiba sigidamak RPF na thamoi sokna nungaitaba Fongdokchari loinana Thoudok asi karamna thokibano haibadu RPF ki maikaidagi su inquiry ama tawragani hairi May 3 dagi nawhonana India lengakna thokhanba proxy war asida state forcing asi karishu tawba ngamjade asumna pangal yaujadraba mamingta ngairaba State lengak asina India ki regular army paramilitary business tycoon politician asina chingba kayana Thouziliba sponsor tawriba amadi hakthengna saruk yariba drug ki politics asida state government ki war on drugs asi maya yaudre mayak chamle hainasu cherol asina makhatana Fongdorakli